Arambaina kaukiba numit 10 gi total shutdown manungda Yaripok to the Hilda Labor SDC office sakangnabasinga Mei Thakhre Arambai Tengol gi general headquarters ki fighting commander Asem Kanangi Anouba asigi Tengoloi mari puna mioi manga fazin ki badu yaningdaba fongdokpo oina amadi makhoi bu condition amata yaudana thadokadabani haiba davi da Arambai Tengol na kaukiba numit 10 gi total shutdown na tampaki mafam kaya da chawna chaitheng piri total shutdown asigi manung chana ngarang numidang andro kendru gi manung chanba Yaripok to the Hilda Labor SDC office sakangdaba singna mai thadoklamle SDC office mai tharambagi thawong adu ngarang numidang pung 3:45 rom tabada thokibani office adu Hauzik fawigi oina kanana mai tharambano haibadu chapchana khangba ngamdri adum oina mang mai chakpa aduda office aduda leiba document kaya yauna mal chang kaya tumna mai chakre amaromda Arambai Tengol na kaukiba general strike asigi manung chana lambi gi mafam kaya da uwa faijinba achoba nungjau sing paiduna thamba chair mai thaba amasung leibang na pal kharaga chathok chasinda chawna panba pibagi thabak ka sisung makhata na chathari Imphal Koirengai lambi gi sangak fam lamkhai dagi hangang amasung Don Bosco taba mai kaida chatkhi gadaba lambi gi saruk sing aduda yamlaba leibak sing na pal sana khaduna lambi ani asi faunadre Koirengai gi mafam kaya da sumioi ani ahum na lengba ngamdaba nungjau kaya lambi gi mafam kaya da paishinduna chathok chasin ya khidre lambi gi mafam kaya da maira paibi sing amadi volunteer kaya tholaktuna achat awok sing thingbagi thabak haujik su makhata na chathari total shutdown osina maram oraga haujik su khoiramban kaithel yauna tampagi district sing da lairiba kaithel sing yauna karbar gi mafam sing paralyzed oire sarkar gi loisang sing yauna private institution amasung Loisankhre thongdoli total shutdown ase ayung nungthil gi matamda khara makai hantaraba sunumidangi matamdadi yamlaba volunteer sing lambi gi mafam kaya da tholaktuna achat awok sing thingbagi thabak leptana hengalakli masina maram oiraga security force ki marakta mungna bathokuna mock bomb amasung tear gas kaptuna madutan khaina bagi thabak haujik su leptana chathari adubu haujik fawbagi oina de security force ki maikai degi Arambai Tengol gi mioi manga fa ki badu natana chathari ba total shutdown gi khongjang asiga mari lainana mi fami pun gi paudi laitri Amarom the governor gi maikai degi CVI na fa ki Arambai Tengol gi fighting commander Asem Kanangi natana atai sing adu de state police na fabani makoi sing adu kari karamba thodok sing da chena bagi high beginning thina verification chatharaba matungda mara lairam drabadi thadokani haina phongdokrabasu haujik fawbagi oina Thadokpagi pau laitri amaromda Arambai Tengol na chathaki ba total shutdown gi khongjang asigi manung chana ngasi kongba Yaripok lambi gi kongba thong amasung wangkhai gi sandokpung lambi gi mafam kaya da mioi kaya na banna sibu saugatuna achat awok sing thingki konung mamang palace gate manaktadi police amasung security force sing gi Casper gari sing faijinduna lambi thingki Asem Kananda siriba maral yaning de fajin kiba 80 gi Tengoloi sing condition yaudana thadorokadabani pik Arambai Tengol 80 gi maroi ba Tengoloi Asem Kananbu CBI gi case Amaga mari lainana fabani haiduna surakliba maral asi yaningde mahangna loinana fajin kiba 80 gi Tengoloi sing condition amata yaudana thadorakadabani haina Peace and Integrity Committee Kamgai pik ki convener CS Megachandra na phongdokre wafam masing ase Kamgai macha ibungo gi laibungda pangthokiba paugi mifam amada phongdokibani mahangna hai governor in council na mamangda khulai pikhalakna ba khangan kibagi matung ina 80 na khulai thingatki adubu Kuki singdi thingatkide matamaduda Kuki singi mathakta kariguma action amata lokhat pangamkide Kuki singi mathakta action amata lokhat pangamdabagi thodok kayarak thokre ngarang 80 gi Tengoloi manga fakhiba siga mari leinana kwagaithel da miyam haurakhiba ihauda security force na paumi fawba furakhiba si yaningde handak gwalta bida thokiba thodo adugi matangda semkiba inquiry committee na numit 15 gi manungda inquiry report pikhatkani haikiba du pikhat pangamdana lairiba si yaningde AT sing khulai paibanate imalai ba kandaba yadabadagi khulai paikibani adubu khulai sing adu thingalaknaba khangalakpadagi pikhatkrabani narco terrorist sing na logi wangmada chathaba thawong sing dana action loba ngamdraga AT sing buna faba punba tawribasi laibak thibani masigi mathakta fakraba matungda maral ama hekta season-bagi thawong lepkadabani phajin kriba AT gi Tengoloi sing thadokdaba tarabadi miyamgi achoba ihau lakani masida pamdaba thodok sing thorakpada governor in council na madugi tekchak pugadabani paumi fubada chenaba combined force sing miyam khangna choirak pigadabani mangna makhata na high state asigi bureaucrat sing logi matung ina thabak tawbiu madunatana sovedar kelendro sarakanu ihau ama lakpaga internet thingbana warosin purakloi internet thingbada mahairoi singda chawna chaitheng piri masi koknaba governor in council na honagadabani haiki all Kamgai nupi chawkhat thorang loki president M Sovita na phongdokhibada 80 gi Tengoloi sing fajin khibagi wahan thokarino PR lenga ki makhada MLA sing gi hak manghanduna Tengoloi sing fajin khibada tumina leithoklibasi pende MLA sing na masana masagi hak manghandana miyam gi thabak tawbiu mangna makhata na 80 gi Tengoloi sing gi fajin khiba mari leinana MP Laisema Sana Jawba Amadi Kairao ACG MLA Laure Mamramesor na Governor Unakibabu Lemhoriba MLA Singna su Governor Unaduna
Loisankhre thadok hannaba taksilu India lengangna Manipur yengliba miyengsi pende AG kanan fakraba matung CBI gi case amada Chennai hajinba yaroi fakiba Loisankhre khudakta thadorakadabani CSO singnasu Manipur kanbada amato oiba thaudang lominase haiki leibak asida COVID ki active case lising taruk henkhre haukiba pungkun mari asigi manungda leiba asigi oina anouba COVID ki case ta hunga humphudaraga nipan thengnakibaga loinana hauzik fawbada COVID ki case asi puna lising taruk henkhre hariba matam asigi manungda COVID na miyoi taruk sikre Pausina makata na hariba na haukiba pungkun mari sige manungda Karnataka da COVID na miyoi ani Kerala da miyoi ahum aduga Tamil Nadu da miyoi ahum siki Kerala na khwaidagi wang na anouba case chamaga nifuga mari thengnakibaga loinana masigi hek mathangda Gujarat amasung West Bengal na oiri amaromda haukiba pungkun mari asige manungda COVID narakiba miyoi Chatre ka yankhai ka humdoi recover tawre Chayesigi January amadagi hauzik fawbada COVID laichana sikiba masing asi punna humfuga manga sukre loinana hauzik fawbada leiba asida COVID ki active case asi lising taruk ka chamaga kunthra humdoi shure center na kaurakpadagi former CM N Biren amasung MP Sana Jauba Delhi gidamak Imphal thadokre state asigi hauzik oiriba tang tadaba fibam asigi matangda wa tananaba Union Home Minister Amit Shah na kaurakpagi matungina ngasi nungthil former Chief Minister N Biren amasung Rajya Sabha ki MP Loisankhre Sana Jauba ani ngasi Delhi gidamang Imphal thadokre former Chief Minister N Biren amasung Rajya Sabha ki MP Loisankhre ani mag Delhi chanaba gidamang ngasi numiyungga pung 12:35 yankhay mangarom taba matamda Imphal Airport ta thunglaki loinana nungthil pung ani gi Indigo flight 6E2417 da Delhi gidamang Imphal thadoki Khongchat aduga mari lainana paumising na hangkiba amada former CM asina phongdoklamkibada Manipura hauzik oiriba fibam asi athubada waroisan puraknaba center gi luchingbu singda taksilamgani Delhi gi khongchat asi Manipur gi hauzik oiriba fibam asigi matangda mari lainaba makok thongba singa unaduna paudamduna oiriba fibam asi waroisan puraknaba Rajya Sabha gi MP Loisankhre Sana Jauba loinana Delhi da chatpani Manipura hauzik oiriba fibam asi araiba nati fibam asida miyamna pukning wakhal fathana tanja khangna hingsa Yaudana amato oina punsinduna thabak paikhatminasi yariba makai hingsagi thabak thadoksi ngehaki asauba amasung pendabana mang thaduna chatkumsi aikhoi masel amato oina koksungsin minaduna iramda masida lairiba furupsingi yaifanaba thabak thoramsingda mai onsinsi haiki Panba yabadi Arambai Tengolgi Fighting Commander Asem Kanangi CBI na fakraba matung Manipur da hauzik oirakliba tangdu leitadaba fibam asi Tangdu leitaba fibamda thamba ngamnaba Union Home Minister na former CM amasung MP Sana Jauba anibu kaurakibani haina pau amana hairi Smoke bomb kapsilakpadagi yummai chaklamgadawre Arambai Tengolgi Fighting Commander Asem Kanangi Anouba miyoi manga fakibabu yaningdaba phongdokna miyamna changsiliba khongjangi saruk ama oina ngarang numidang Imphal East District ki porongpa DC Rota Kongpal Top Khongnamangkhong wakhana chingbadagi haigalakpa yamlaba protester sing Security Force na porongpa DC office manakta thingnaba honabada chawna muknaba thokre thaudoduda Security Force ki maikaidagi protester sing adu tankhainaba honabada smoke bomb amasung tear gas cell kaya kafki protester singi maikaidagi su security tamna nung thajilakpa yauna nawrina chingba kaya su kapsilaki thaudoduda Security Force ki maikaidagi protester sing adu control tawnaba nongmai round kaya su blank fire tawki adubu Security Force sing na kablakpa smoke bomb ama kongpal khetri laikai Iran farm thongkhong manakta leiba Laitan them Romi Maitai Koba amagi yumgi jinga fauraga imung da tasinki smoke bomb aduna famungi mon manakta tasinki thaudo adu imung adugi miyoi ama famung da tumduna lairiba matamdani hai macha ama rubber bullet na panbadagi laikanakre ngasi nungthil pung 3:05 tarakpada Imphal East ki jurisdiction manung chaliba tidim lambi ke konjeng Hajari laikai gi dobi machu lairakta Central Force sing na ban chogotpa singbutan khaina rubber bullet kapada chahi 12 da ngari ban pa macha ama Oi thangba khonggi khongsa marakta panuna sokpadagi rimsta laikanakre hairi Soklaba nupa macha adugi maming Aris Huidrom 12 apokpa Monis Huidrom kawi nupa macha sigi apokpi mamasu soktuna rimsta laikanari hairi Tribal nupi macha ama miyoi tara naikai khumnaba manghan bikre Jharkhand gi Goda district chahi 13 khakta ngaribi tribal nupi macha ama miyoi tara nupi oibigi ikai khumnaba manghan bikre Nupi macha aduna mari mata amagi luhongba saruk yanaba chatkibada nungaitaba thaudu adu thokibani hairi Nupi macha aduna yumgi mapanda pothaduna leiringaida miyoi amana machinda fina menduna mafam amada puraba matungda namja namthek pibagi thaudu adu chathabakibani Jharkhand police na thaudu adu da chenaba miyoi taragi manungda nipan fagatpa ngamle amasung ani fanaba thiri Maraibak thirabi nupi macha adugi imung manungna police ta FIR ama launch tawraba matungda chenaba sing adu police na fagatkibani Maraibak thirabi nupi macha adu medical examination tawnabagidamak hospital da pukre haina police na phongdorakli Miyamna Central Lenga ki mayokta protest chathakre maram chadana Arambai Tengolgi maroiba luchingba Asem Kanangi Anouba Asem Indramani hana yaripok laimanai da leirambadagi haujingna uripok Sorbon Thingel da leiriba yauna miyoi
manga fakibagi mayokta yaningdaba phongdoktuna ngasi khundrakpam easigi mafam kayada miyam amadi pangai yangdongda aramba tengol amadi miyamna lambi thingduna central force ki mayokta wakat khongjang chathakhre wakat khongjang aduda saruk yariba village protection force sinamgi advisor H Raskeshor na phongdorokpada ngasi Equal United Committee pukhau amadi DPF na ngasi shu imaleba ki damak lebli maram chadna aramba tengol gi luchingba Asem Kanangi President rules lengak sina fajin khibasi maram chade khulngang da village volunteer singsi khulai pairak khibasi makhoine paining duna pairak khibanate lenga ki force na leibak miyam bu yekna basingi makutagi ngakna bagi thabak paikat pi dabadagi tangai fadana thorakpani leibak miyam gi achoba ihau latringai da central lenga asina fajin kriba aramba tengol gi member sing condition amata yawdan thadorakadabani kariguma makhoi bu thadoraktaba tarabadi leibak miyam na makhal makha kya gi ihau changsinna sem sari miyam na changsilak pa ihau da mapung fana sogot pagal loinana makha tarakpa khongjang sing changsin gani haiki mafam aduda Equal gi advisor and tombana haiki bada aramba tengol gi luching babu hojik ori balai sigi phibam sida phaba punba chatharak pasi yaningde makhoi bu phaki bagi damak lamdam sigi miyam na tongan ba makhal gi agitation sing chatharak pa matamda thawai phawba kathok pagal loinana aikhoina saruk yamina si haina mangna phongdoki ningsing bayai aramba tengol gi luching ba kanan yawna miyoi manga fajin khibagi mayokta aramba tengol na ngarang ahing nungai digi Manipur pumbada numit 10 gi ban gi khongjang chatharagani hana lauthok pa leikhrabani loinana mafam kaya da lambi thingbagi khongjang chathari relief camp ta leirakpa miyoi ama irakna duna shire Chuarchanpur district ki manung chanba khuga tampakta gi lanje naraktuna housing Nambol police station gi manung chanba ulau gi relief camp ta changjafam lauduna leirakhiba masagi chahi 38 khakta ngari bana ha ama Nambol gi luang lei turel da tasinduna irakna badagi laikana bangamdana shire hairi ngasi nuyung ba matung pung 12 minute mangarom tabada Nambol gi luang lei turel da irakna badagi laikana bangamdana laikhidraba nupa adugi maming oinam sanaton khuman apok pa laikhidraba oinam abung khuman kawi mahau Chuarchanpur gi khuga tampakta leirambadagi kumja 2023 gi Mei 3 dagi haurakhiba kuki singna mitei sangi mathakta atamnana chatharakhiba landa adudagi lanjena duna ulau gi relief camp ta changjafam lauduna leibani pausina makha tarduna hai oinam sanaton khuman ngasi numiyungba matungda Nambol gi luang lei turel gi isingda irangna khre haiba pau hek tabadagi Manipur Fire Service na station nasigi officer K.H. Surachandra na luchingwa team amadi Nambol Fire Substation ki personnel single loina na local volunteer sing yauna hi amadi atai makhal kya ki equipment sing sijinaduna thiki ngasi nungtil pung ahom lom tarakpada sanaton na sibhak chang oina fangki leikhidraba sigi mamanaba Wangkhem Birjit apokpa W ibungo kauba amasu wakhal taraktabadagi Nambol da leiba health care center da pukhatuna laikhana khre hairi May 3, 2023 ki Kuki Jo terrorist singna mitei singda atamnana chatharakliba landa asi chahi ani hanjilaklabani Chuarchanpur da mitei sing leiramba yumkai ngamna mai thadokhibaga loinana yumfam phawba temthokiduna mitei singna leirami haibe khongul phawba ta handana bhonna khrabani phibam sida lenga ki maikai dagi lana siloisinduna relief camp ta leiriba singba masa masa gi mayumda kaidongai hanjinduna ne dana leigadagi khangbangamdri phibam sina relief camp ta leiriba sing pukning wakhal gi laina narakpa yawraklabani hairi SDC office Mei Tharam lei ngarang numidang pung 3:45 tarakpada andro PS na koliba ya report to the halda leiriba SDC office ki building masakangdaba miyoi kharana petrol haijilaga Mei Tharam le hairi thawdo sida office asigi building ayam sarung mai chakhibaga loinana building asigi tongan ba ka singna thamba Loisang asiga mari leinaba amasung miyam gi document sing tumna chakre haidi thawdok thokfam da andro police ki team ama laktuna yengsin khe moinamak office asigi furniture sing yauna document ayamba maina tumna chakhibadagi kanbangam hodre hairi Laishram Rovasan gi update gi lakhotjarake chathari ban numit 10 gi ban sina hek horakpa numit tagi essential service ana aye ki tangai fadaba thabak thoram sing aduma komthok tuna lakhibani amadi ban numit nini surakpaga loinana nauhongna namiyam da maru oina samgat piraba singda khanganjari madudi hanadagi komthok tuna lakliba sing asigi mathakta nongmada changdaba yadaba polam singi tangai fadaba chathok chasin deba karmaga mari leinaba thabak thoram sing bandagi komthokpa haiba wafam asini komthokliba hiram sing AT gi thongmi sing amadi ban saugapiriba singna ngakna chatpinaba nonglukchari arambai tengol gi luching purel koronga makhuman gi update gi lakhocharake arambai tengol na kaukhiba numit 10 gi ban asi makha adumak chathakigani lepa leirwai tawbatabu ana ayek essential item ising puba gari sing tangai fadaba tawda yadraba deba karma amadi press gi oiba thabak thorom gi oinadi duma komthokchari adumakpu government service school college dukan office sing makha tana athingba dumak thamjari